Hi mayam ngasigi aigi tarot deck asina tawjagadoriba reading asigi adomgi lakadoriba 3 years asida ahongba kai kai lakadagi haibado yengmina sida indagadoriba se future energy karam tawgani opportunity kari kari lakani love relationship ki matangda kari kari lakani career kamdawgani temperance laiko temperation ki pasida ko four of swords laiko so situation sina akai ba yangkai ti kai ba khara di pokagadi adomgi future si yamna bright oiba. Hi, this is Sakila, a certified tarot and crystal healer. Amadi kari spiritual lesson adom na pinabagi na magtadong nilang bidang ngai di habido ado sa kangina asi. Ijari ba pile ani asida adom boy attract tawa pile makhambiro pile 1 amadi pile 2. Aduga universe na adom da adom ni future journey di magta kari kanghan ningli habido mayam yung na asi. Pile 1 kan basing yang asi ko pile 1 la kadeba 3 years of the future kamay tawa ni. Pile number 1 gi and card as file number 1 gi pass ki card asida 5 of cups la iko set kriba pass ki matam asida adomda adomna hotna jarur ba haidi career ki matang hai taragana adomna hotna jarur ba career gi lambi kharada mai pak ta bagi ko mai pak ta bagi ningba kai ba nungai ta ba mayam adogi wakhal da adom se ungaga dum lay kare adubo universe na di adomda guide ti tawbani adomda opportunity su lakti lakbani aduga adomda opportunity sibu phangbam lambam haidi help tawna bagi help ki mafam ni khangde adomda guide pi bangamba misak ni khangde adumaina adomda khudong chaba opportunity di lakhe bako tawbadabu adomna adomgi mai pak ta bakhara aduda ungaga leiri kanda adomda lakba opportunity mayam amado adu udana adum laikre ko udana adum laikre aduga love relationship ki matang da hai taragasu love relationship ta su haidi adomna adomgi relationship asida pamiba mayam se fulfill tawde haibagi pamiba khudingmak se relationship sida phangde haibagi ko adugumba ningba kaiba leire tawbadabu relationship sida adomgi hawrakpai matamda yamna nungaiba moment mayam ama dream tawminakiba mayam ama adugumba mayam ama su lei adugidu loin kawrakanda adomna ningba thungde na khaliba jaga kharado aduiduda haidi unga lengeda adomgi relationship yamna fajagadaba yamna haidi mari chetkadaba similarities lambi mayam amasu lei ko adomgi duda tawbadabu adomgi asoiba kharado aduiduda adomna ningba kairaga leirakanda haidi relationship sidasu nungainadaba nungangnaba mayam ama thoaga leire ko adomgi nungaitaba kharado aduda ungaga leirikanda aduga present gi card si sida the tower like present gi card sida kamaina hairino haiba matamda adomna haidi hujujik leiriba sida adomgi job career gi matangdani haiba oi taragasu adomna change khaliba career do the foundation do yamna chumna changba mathaw ama taeba ko haidi foundation do weak oiba taragadi adom ikhang khangudaba matamda adomgi building adomna sagachaba mangan dream building ado kai khigani ko aduna foundation do yamna asengbo foundation ama tawrakanda taw kaigumba huje adomna foundation do fajadana natraga aranba pambai do sijanaraga adomgi do mai pa ena khanba oi taragasu khangakpa mikupta aranba do aduido adomna yamna wangna sagachariba adomgi career kaika do kaiba yayaba ko aduna foundation chumna thamoi sengna adumaina tawba tawbiyoba career gi oi taragasu aduga love relationship ki oi taragasu adomna relationship ama sembiba matamda ko hujik natraga leinariba relationship yam transparency oina thamoi sengna adumaina tawbiyoba foundation si yamna weak oiba taragati hujik haise yamna weak oiba tarde sudden shock oiba mayam ama haidi thengnaba yai ko adomda sudden shock oiba mayam ama thengnaba yai aduna adu mayam dudagi thengnadanaba adomna relationship ki matangda oiba yai natraga financial gi matangda oiba yai haidi khangna chanaba singna adomdagi paisa nungsa lawge bu haiba oi taragasu fajana yana che ama inaraga ko yana che ama haidi thajanaba gi makha pona adomna tawgibaduda haidi thajabado mangba kaibasu yai ko aduna yamna yana che ama tawraga yamna clear oiba haidi document ama semaga tawbiyoba ko sina haise aduga card sina su haise pile number 1 khanbasin hojik current situation sida adom se khara section view haide sudden accident gumba su thokpa yai ko chawba yai pikpa yai natraga sudden accident gumba thokpa yai haidi gari accident bu oiro ko natraga haidi life ki situation to the accident pamdaba matang break up tawi khangde adagi nungsiba marup kainai khangde sumaina thengnabasu yai aduna
ꯀꯥꯔꯠꯁꯤꯅ ꯒꯥꯏꯗ ꯇꯧꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯆꯦꯛꯁꯤꯟꯕꯤꯕ ꯑꯃ ꯂꯩꯕꯤꯌꯣꯅ ꯍꯥꯏꯔꯤꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯁꯤꯗ 3 of Swords ꯂꯥꯛꯑꯦꯀꯣ 3 of Swordsꯁꯤꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗ ꯑꯗꯣꯝꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯞꯄ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯍꯥꯏꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯀꯅꯥꯒꯨꯝꯕꯅ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒ ꯕꯤꯇ꯭ꯔꯦ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯗꯨꯒꯤꯗꯃꯛꯅꯤ ꯉꯁꯥꯏ ꯄ꯭ꯔꯦꯖꯦꯟꯒꯤꯗ ꯑꯗꯣꯝꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯑꯦꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡ ꯑꯣꯏꯒꯦꯔꯥ ꯐꯥꯎꯟꯗꯦꯁꯟꯗꯣ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯗꯤ ꯁꯦꯝꯕꯤꯌꯨ ꯐꯥꯎꯟꯗꯦꯁꯟꯗꯣ ꯌꯥꯝꯅ ꯆꯨꯝꯅ ꯁꯦꯝꯗ ꯇꯥꯔꯒꯗꯤ ꯁꯤꯗꯁꯨ ꯎꯠꯂꯦꯀꯣ ꯐ꯭ꯌꯨꯆꯔꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯇꯥꯔꯒꯁꯨ ꯐꯥꯎꯟꯗꯦꯁꯟꯗꯣ ꯆꯨꯝꯗꯅ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯆꯨꯝꯅꯗꯕ ꯑꯃ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯊꯃꯣꯏ ꯀꯥꯏꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯗꯤ ꯁꯣꯝ ꯑꯅꯤꯃꯛ ꯅꯠꯇ꯭ꯔꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯏ ꯃꯔꯛꯇ ꯊꯥꯔꯠ ꯄꯔꯁꯟ ꯑꯃ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯊꯥꯔꯠ ꯄꯔꯁꯟ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯋꯥꯔꯤ ꯈꯛꯇ ꯅꯠꯇ꯭ꯔ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯂꯤꯛꯁ ꯃꯔꯛ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣꯝꯒꯤ ꯃꯔꯤꯗꯨꯅ ꯆꯦꯠꯇ ꯇꯥꯔꯒꯗꯤ ꯐꯥꯎꯟꯗꯦꯁꯟꯗꯨꯅ ꯁꯦꯡꯗ ꯇꯥꯔꯒꯗꯤ ꯆꯨꯝꯗ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕꯒꯤ ꯆꯪꯁꯜꯂꯛꯄ ꯌꯥꯏꯑꯕꯀꯣ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯖꯦꯟꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯐꯥꯎꯟꯗꯦꯁꯟꯁꯤ ꯁꯦꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯠꯄ ꯐꯥꯎꯟꯗꯦꯁꯟ ꯑꯆꯨꯝꯕ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯄꯤꯌꯨ ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯒꯥꯏꯗꯦꯟꯁ ꯁꯤꯁꯤꯗꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯠꯅꯤꯀꯣ ꯑꯗꯣꯝꯒꯤ ꯑꯩꯅ ꯒꯥꯏꯗꯦꯟꯁꯀꯤ ꯑꯃ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯍꯧꯖꯤꯛꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯒꯦꯔꯥ ꯀꯔꯤꯌꯔꯗ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄ꯭ꯔꯦꯖꯦꯟ ꯃꯣꯃꯦꯟꯁꯦ ꯁꯤꯁꯤꯗ ꯑꯗꯣꯝꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯦꯡꯅ ꯐꯥꯎꯟꯗꯦꯁꯟꯁꯤ ꯐꯖꯅ ꯇꯧꯕꯤꯔꯒ ꯆꯦꯠꯅ ꯐꯥꯎꯟꯗꯦꯁꯟꯁꯤ ꯑꯆꯨꯝꯕ ꯆꯠꯂꯒ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯁꯤꯗ ꯂꯩꯔꯝꯕꯁꯦ ꯐ꯭ꯌꯨꯆꯔꯁꯤ ꯆꯦꯟꯖ ꯇꯧꯈꯤꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯗꯣꯝꯅ ꯁꯦꯝꯗꯣꯛ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯌꯥꯝꯅ ꯐꯨꯜꯐꯤꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯑꯣꯏꯒꯅꯤ ꯁꯤꯅꯦꯕꯀꯣ ꯒꯥꯏꯗ ꯄꯤꯔꯤꯁꯦ ꯀꯥꯔꯠꯁꯤꯅ ꯍꯥꯏꯔꯤꯁꯦ ꯐ꯭ꯌꯨꯆꯔ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯝꯕꯁꯤꯡꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯁꯤꯡꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯏꯃꯣꯁꯅꯦꯜꯂꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯅ ꯂꯩꯔꯝꯕꯁꯤꯡꯁꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯌꯥꯝꯅ ꯐꯨꯜꯐꯤꯜꯃꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯣꯏꯒꯅꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤ ꯀꯩꯅꯣ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯒꯤꯗ ꯑꯩꯅ ꯒꯥꯏꯗꯦꯟꯁ ꯄꯤꯖꯒꯩꯁꯤꯗ ꯑꯗꯣꯝꯅ ꯁꯦꯝꯗꯣꯛꯄꯤꯔꯀꯥꯟꯗ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯤꯔꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2ꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 3 years ꯑꯁꯤꯗ ꯀꯔꯤ ꯆꯦꯟꯖꯦꯁ ꯂꯥꯛꯀꯅꯤ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤ ꯄꯥꯏꯜ ꯅꯝꯕꯔ 2ꯒꯤ ꯑꯍꯥꯟꯕ ꯀꯥꯔꯠ ꯑꯁꯤ ꯇꯦꯝꯄꯔꯦꯟꯁ ꯂꯥꯛꯑꯦꯀꯣ ꯇꯦꯝꯄꯔꯦꯟꯁ ꯀꯥꯔꯠ ꯑꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯄꯥꯁ ꯍꯥꯏꯗꯤ ꯔꯤꯁꯦꯟꯠꯀꯤ ꯄꯥꯁꯁꯤꯗꯀꯣ ꯑꯗꯣꯝꯁꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯏꯃꯣꯁꯅꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯤꯀꯣ ꯑꯗꯣꯝꯁꯦ ꯌꯨꯅꯤꯚꯔꯁꯅꯁꯨ ꯑꯗꯣꯝꯕꯨ ꯒꯥꯏꯗ ꯇꯧꯕꯤ ꯑꯗꯨꯒ ꯐꯖꯅ ꯆꯠꯂꯤ ꯂꯝꯕꯤ ꯐꯖꯅ ꯌꯥꯠꯂꯒ ꯆꯠꯂꯤꯀꯣ ꯂꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯌꯦꯡꯉꯁꯤꯀꯣ ꯂꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕꯗꯤ ꯑꯗꯣꯝꯅ ꯕꯦꯂꯦꯟꯁ ꯑꯃꯗ ꯆꯠꯂꯤꯀꯣ ꯍꯥꯏꯕꯗꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯕꯦꯂꯦꯟꯁ ꯑꯃꯗ ꯆꯠꯂꯤ ꯑꯗꯨꯒ ꯒ꯭ꯔꯣꯠꯀꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯕ ꯑꯗꯣꯝꯅ ꯑꯄꯥꯝ ꯄꯥꯝꯕꯗꯣ ꯐꯖꯅ ꯃꯆꯥ ꯈꯥꯏꯅ ꯍꯥꯏꯕꯤꯔꯀꯥꯟꯁꯤꯗ ꯁꯤꯌꯔ ꯇꯧꯔꯤꯀꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯁꯨ ꯑꯗꯣꯝꯒꯤ ꯄꯥꯠꯁꯤꯁꯨ ꯑꯗꯣꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯌꯥꯊꯣꯛꯑꯀꯥꯟꯗ ꯊꯝꯃꯦꯕ ꯐ꯭ꯌꯨꯆꯔꯁꯤꯗ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦꯗ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯑꯗꯣꯝꯅ ꯐꯖꯅ ꯆꯠꯂꯤ ꯑꯗꯣꯝꯒꯤ ꯍꯥꯏꯕꯗꯤ ꯀꯔꯤꯌꯔꯁꯤꯗ ꯒ꯭ꯔꯣꯠ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯨꯁꯨ ꯐꯖꯅ ꯍꯣꯠꯅꯔꯒ ꯑꯗꯣꯝꯒꯤ ꯍꯣꯠꯅꯕ ꯆꯥꯡ ナꯏꯅ ꯍꯣꯠꯅꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯖꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯂꯤꯀꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯇ ꯂꯥꯛꯏꯕꯁꯤ 4 of Swords ꯂꯥꯛꯏꯀꯣ 4 of Swords ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔ ꯕꯤꯖꯤꯅꯦꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯣꯐꯤꯁꯀꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯗꯨꯝꯕ ꯑꯣꯏꯕ ꯌꯥꯏꯀꯣ ꯄꯥꯁꯀꯤ ꯃꯇꯝꯁꯤꯗ ꯑꯗꯣꯝꯅ ꯐꯖꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯣꯝꯒꯤ ꯁꯥꯏꯠꯇꯩꯗꯤ ꯍꯣꯠꯅꯔꯦ ꯇꯧꯕꯇꯕꯨ ꯁꯤꯆꯨꯋꯦꯁꯟꯅ ꯑꯗꯣꯝꯅ ꯁꯤꯜꯂꯨꯕ ꯅꯠꯇ ꯇꯥꯔꯒꯁꯨ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯀꯥꯏꯕ ꯌꯦꯡꯈꯥꯏ ꯊꯤꯈꯥꯏꯕ ꯈꯔꯗꯤ ꯄꯣꯛꯂꯛꯏꯀꯣ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔ ꯒ꯭ꯔꯣꯠ ꯇꯧꯅꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯑꯄꯟꯕ ꯄꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯥꯛꯁꯟꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯅ ꯑꯄꯟꯕ ꯄꯤꯕ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯣ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯂꯩꯀꯣ ꯑꯗꯨꯅ ꯑꯗꯣꯝꯁꯦ ꯁ꯭ꯇ꯭ꯔꯦꯁ ꯈꯔ ꯂꯩꯕ ꯃꯦꯟꯇꯦꯜꯂꯤ
ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯂꯩ ꯂꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯣꯝꯅ ꯕꯦꯂꯦꯟꯁ ꯇꯧꯅ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤ ꯐꯖꯅ ꯆꯠꯂꯤꯑꯕꯀꯣ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒꯤ ꯈꯪꯅꯔꯤꯕ ꯄꯥꯔꯠꯅꯔꯒꯤ ꯁꯥꯏꯠꯇꯩꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯔꯁꯟꯒꯤ ꯁꯥꯏꯠꯇꯩꯅꯤ ꯈꯪꯗꯦ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗꯁꯨ ꯈꯔ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯗꯣꯝꯁꯦ ꯃꯦꯟꯇꯦꯜꯂꯤ ꯁ꯭ꯇ꯭ꯔꯦꯁ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯀꯥꯔꯠꯁꯤꯅ ꯒꯥꯏꯗ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯣꯝꯁꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯄꯣꯁ ꯇꯧꯊꯣꯛꯄꯤꯔꯀꯥꯟꯗ khitang post ꯇꯧꯊꯣꯛꯄꯤꯔꯒ ꯑꯗꯣꯝꯁꯦ khitang rest ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯤ ꯍꯟꯊꯅꯕ khitang rest ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁ꯭ꯇ꯭ꯔꯦꯁꯁꯤ ꯍꯟꯊꯅꯕ rest ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯗꯣꯝ meditation ꯇꯧꯕꯤꯕ ꯌꯥꯏꯀꯣ meditation ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ argument ꯇꯧꯕ ꯌꯥꯕ ꯇꯥꯡꯀꯛ ꯂꯥꯛꯇꯥꯔꯒꯁꯨ ꯑꯗꯨꯗꯒꯤ khitang ꯅꯥꯊꯩꯕꯤꯕꯀꯣ argument khitang ꯍꯟꯊꯕꯤꯕ ꯑꯗꯣ ꯀꯥꯔꯠꯁꯤꯅ ꯍꯥꯏꯁꯦ ꯔꯦꯁꯀꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯏ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯥꯔꯠꯁꯤꯅ ꯒꯥꯏꯗ ꯇꯧꯔꯤꯕ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤꯕꯁꯤ ꯁꯤꯒꯤꯁꯤ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯐꯕ ꯑꯃ ꯑꯣꯏꯔꯤꯀꯣ ꯑꯦꯁ ꯑꯣꯐ ꯄꯦꯟꯇꯤꯀꯜꯁ ꯂꯥꯛꯏ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯣꯝꯒꯤ ꯄ꯭ꯔꯦꯖꯦꯟꯒꯤ ꯕ꯭ꯂꯣꯀꯦꯖꯁꯦ ꯑꯗꯣꯝꯅ ꯍꯥꯡꯗꯣꯛꯅꯕ ꯀꯥꯔꯠꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤꯁꯦ ꯑꯗꯣꯝꯅ ꯑꯦꯛꯖꯦꯛ ꯑꯗꯨꯒꯤ ꯄꯥꯠ ꯑꯗꯨ ꯐꯣꯂꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕ꯭ꯔꯥꯏꯠ ꯑꯣꯏꯒꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯑꯗꯨꯒ ꯂꯞ ꯂꯥꯏꯐꯇ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯅꯧꯕ ꯑꯗꯣꯝꯒꯤ ꯄꯥꯔꯠꯅꯔ ꯈꯪꯕ ꯌꯥꯏꯀꯣ ꯍꯥꯏꯕꯗꯤ ꯁꯤꯡꯒꯜ ꯑꯣꯏꯕꯁꯤꯡꯒꯤꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯁꯤꯡꯒꯜ ꯑꯣꯏꯗ꯭ꯔꯕꯁꯤꯡꯅꯀꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥꯗꯣ ꯄꯨꯂꯞ ꯔꯤꯅ꯭ꯌꯨ ꯇꯧꯔꯀꯥꯟꯗꯀꯣ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯟꯅꯒꯤ ꯍꯧꯔꯛꯄꯒꯤ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯕ ꯑꯗꯣꯝꯒꯤ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯑꯃ ꯐ꯭ꯌꯨꯆꯔ ꯂꯥꯛꯀꯗꯕ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯃꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯣꯃꯦꯟꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯁꯤꯅꯦꯕꯀꯣ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯁꯤꯗ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯂꯥꯛꯀꯗꯧꯔꯤꯕ 3 yearsꯁꯤꯗ ꯑꯗꯣꯝꯒꯤ ꯀꯔꯤꯌꯔꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯕ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯕ ꯌꯥꯏ ꯌꯥꯝꯅ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤck ꯂꯩꯔꯤꯕ ꯕ꯭ꯂꯣꯀꯦꯖꯁꯤ ꯑꯗꯣꯝꯅ ꯍꯥꯡꯗꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯥꯔꯠ ꯑꯃꯁꯨ ꯂꯧꯈꯠꯆꯕꯅꯦ ꯑꯁꯤꯗꯁꯨ ꯐꯨꯜꯐꯤꯜꯃꯦꯟ ꯀꯥꯔꯠ ꯂꯥꯛꯏꯀꯣ ꯐꯨꯜꯐꯤꯜꯃꯦꯟ 9 of cups ꯂꯥꯛꯏꯀꯣ ꯏꯃꯣꯁꯅꯦꯜꯂꯤ ꯑꯗꯣꯝꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣꯝꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯐ꯭ꯌꯨꯆꯔ ꯑꯁꯤꯗ ꯁꯤꯅ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯁꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯗ ꯖꯦꯟꯇꯜ ꯒꯥꯏꯗ ꯃꯆꯥ ꯑꯃꯃꯝ ꯄꯤꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯒꯤꯗꯃꯛꯇ ꯕꯦꯜ ꯑꯥꯏꯀꯟꯗ ꯅꯝꯕꯤꯌꯨ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯥꯏꯅꯔꯁꯤ ꯁ꯭ꯇꯦ ꯄꯣꯖꯤꯇꯤꯚ ꯀꯤꯞ ꯁꯥꯏꯅꯤꯡ